चिन्नाव सिंह वफम खरा थमजगे ngasiगी sum asonbata thiraga tu chungbata siraga ngasiगी asomda fange pubirakpa pot yole mai thadokpiba hatpi batawre khoidi adum siraga adum toba karino pa khoigi manipur government cm pabung biren na khanbiri sibo maitai khakta palaga maitai gi makha da lairona haibagi mawong da tawbasidi nungaite masimadi cm ne hairaga adumba miyeng changpham yeng nungaitre sengna mayam loina thamoi da faunare khangnare hujik chatchariba irang ji kari gi maitai bu kangkhat hanba ma pangan maitai khaktana pange manipur se haibagi mawong da khusira si kari gi aram bai thamdor ma police army thammiba lairiba mani government lairisi kari gi nova aram bai thamdori si thabuk suhan ge di laitana ju thaiba ganja thakba drug chab singdu punjal laga ngasi di misi mina phara pullaga khusira si da tawhalisi bo cm pabung na yabagi support tawai damaktani kuki gi ml tara laibani mohoi ta tawge tawga ngamda na ngasi ama community son khabai khoi panganda muka haure adudi khoi so ala gi ming lawraga soidana lanjao ma tho ani thuna khusil hayo babung natradi manipur sida maheuran dagi ningsina na lairaiba kangu jingge lanjao ma soidna thok pauntre ichini naw thagai na tai loina sinara amina ne loina thokna ra ni ngasi gi ming panglaga ai gi dharma gi damakta islam gi damakta Allah gi damakte ko siba gi ba amta laibna te manipur da ikoi na la lisi Allah damakta ni adubo ikoi gi khwai da gi community sida khwai da gi safar laiba dharma laiba islam dharma laiba ikoi mina pura asu chaira asu mina adu tawra asu yamna han kai tawba dharma jati laiba ikoi gi community ni aduna khara di khandaba phai irang che sum chaw thorak tringai sida karino khara tawbi ba phai cm oi ba babung biren na siga hai jaraga I loijage